Laimakongda Kukisingna lambi thingzinduna nagasing chalandabagi wathokna dawri Kangpokpida Kuki irang Houbagi mami amata tade Kangpokpi district ka Imphal West ka lona badalai Laimakongda Kuki kharana MLA ahum lengak sembadi yawbo yaningda phongdoktuna khangtapta lambi thingzinduna nagasing chalandabagi wathokna rakadawri Deputy Chief Minister oina wasak laukraba namcha kipgen MLA LM khokte amasung ngursalung sanatibu misel ni haina lauthokladuna makoigi mitamsing mai thabga loinana ngasi sumakha tana mafam kharada general strike chathari general strike asigi saruk ama oina Kukisingna Laimakongda lambi thingjanduna thambadagi nagasing chathok chasing yahan khidre Social media da viral oirkiba post amada tongan mamakhalgi gari tara romda tongdron lakpa jelang rong phuruk pimyai kuntra hena Laimakongda pandron laire haina phongdorakhi makhoi konsa khulunglei gram amasung samukhulgi khunja singni makhoi makhan village da pangthokpa olyang magi conference ama saruk yaror ga mayumda halakpani adubu makhoi mayumda hanba yaroi lambi thingduna thamri haina talakpadagi mafam adudagi mamai laithoklaga channa ba semsari post aduda liang magi myoi amana hai Makoina asumna torgadi aikhoisu Kukisingbu makoigi lamda fauduna chatpada yadanaba Post aduda liang maigi miyoi amana hai makoina asumna torgadi aikhoisu Kukisingbu makoigi lamda fauduna chatpa yadanaba khudaktagi lambi thingjalagani Ningsingba yabadi hawkhiba numit kharanigi mamangda KNFP gi kangbu kharana nagagi lamda changchillaklaga Kukilen haina thajilamba amasung waiting check thugairambadagi liangmagi khunja singna Kukising chatpa yaroi haina lambi thingba laikhi kaina thangda Kuki NP Manipur amasung United Naga Council na yanaba amagi makha lambi adu amuk hangdokhibani handaki asida amuk lambi thingjinabagi wathok lakpa yai hairi ngarang chu Chanpurda Kukina kharana MLA LM Khokte gi mayumda attack tawlakhi adubu Central portion ne yamna section nangak chenduna lekhibadagi upai leitana hanakhi atai mafam kayamarumda Kuki MLA ahum yaningda phongdokpagi akanba khongjang changchilagasu Kangpokpi dadi makhal amatagi irang thokpa ude Masigi sumathakta Deputy Chief Minister Nemcha Kibgen bungak sengadaba Manipur Police amasung Central Force ki achoba team ama Kangpokpi da changsinkhre